ngasi ayuk phone ki ba tongan tongan ba si phone singdigi maroi ba pausing khongwasarga Manipur top channel dagi share tawjagi ahan bada maroi ba pawama laifam leitre imung haukiba January 23 da angang ama sina fangkibagi thawdo aduga mari leinana asum aran khangdringai miyamna singnei haiduna yummai thadok pibadagi laifam leitabagi kudong sadaba mayoknare haina thawbal moijingdagi yumbu MD Abdul Shatar gi masanupa MD Rimasna phongdorakli Manipur Press Kapta ngasi pangthokiba pawgi mifamda MD Rimasna hai thawbal moijingdagi MD Riyas gi masa sahi mariga tha anirom suraba MD Rivers hairiba anga si sayi sigi hokiba January 18 da mangki miyam sangdur angang adu thinabada phangbangam khide adubo January 23 gi ayuk pung 9 makhairom tarakpada mangkhriba angang adu MD Rimas ki apokpa MD Abdul Shatar sei khumpuga mangana pukri amada shiraga tawraga lerama thengnabadagi pukri da kumdur angang adu khungatki Masidagi angang adu mahaki mapana hatpani haiduna laikaina GAC sembaga loinana miyam horaktuna asum aran khangdringai February 3 ta makhoigi mayum mai thadokkhibani angang adu postmortem tabu matamda sumathanda sijabu oigani haina report pikhalakhiba laikhre mahaki apokpa MD Abdul Shatar amadi mama Lata Begum sayengkhiga manga police na faduna wangpang sathaki madudasu mahaki mapana hatpanate haibisi khangmangam khrabani haiki Mana makhatana hai makhoina marale rama taragadi miyamna pibining masera adu pibiyu maduda yagani adubo miyamna mahaki mapana angang hatpani haina asum aran khangdringai mayum makai mai thadokhiba asi maduna maram oiduna laifam leitabigi khudong sadaba mayoknari phibam masida namdam asigi leiriba CSO sing amadi lengaki miyeng sangbiyu haina makna su makhatana phongdokhi makhacha thrakpoina mayam pausi tentak na share tawjaragi ADC gi Mikhal Mars ki ohum suba sayola pangthokna ba khanari CM Tribal Affairs Minister na tawningbada tawduna lai Minister yaithok lakhiba ADC taruki Mikhal asi lakliba Mars ki ohum suba sayola pangthokna ba sarakna lepna ba ama leire haina TAN Hills ki Minister Tungjagin Baltena phongdokre Manipur Legislative Assembly the Tribal Affairs and Hills ki demand khanabagi matangda Sengdokladuna se minister na hai Tribal Affairs and Hills Pairamba minister singna lenga asi mawa laudana tawningbada tawrambagi wafam leide maduna Ching Chaokhat maram oiri department asida transparency leitabagumna tawi lenga asina Major Bob Kathingi ningsing khubam ama sanaba haibadagi art and culture gi budget lupa crore ahum hablabani haikheba pawmasu ngasi phongkhiba se phongsingda phonari Makasa tarakpa tu oina ato papa manamu thaugi mamal numit nini thangna henget kre haba paw musuk ngasi phone ki pasi phone phonare Manipur hayeng ayuk pung taruk tagi miyam da yongadaba petrol amasum diesel gi mamal lauk thorakpada petrol gina liter amada paisa kunga taruk amasum diesel gina liter amada paisa kunthraga nithogi sangde hengatuna anauba puwari ama semkhre Manipur hayeng petrol liter amada mamal lupa maudraga mathoiga point yang khaige mapan aduga diesel gi mamal na lupa marfuga mathoiga point yang khai yongadawri Petroleum products singi mamal hengalak pasi thangna numit humni shure ngarang forward state ki fuel retailer singna thokiba price notification amagi matungina petrol sing mamal liter amada paisa kunthra duga diesel gi mamal na paisa kungama hengatle haire heba pawmusu phonari Delhi da petrol gi mamal liter da marfuga mapan ga point humfu Mumbai da lupa maudraga mari ga point taragani tho yore matau asumna diesel gi mamal su Delhi da liter da lupa humdraga taret ka point humdraga humdoi amas Mumbai da lupa marfuga mari ga point humfuga humdoi yore hari maka jatrak point to pa paw manamo covid license manungi school fees sing sa da sama pithokadabani Supreme Court Mairoi singi mama mapa oiribi singna COVID-19 gi license manung oikiba kumja English singan ga kundagina kunga mathoi session gi school fees sing adu kumja English singan ga taraga mapanagina kungi session da thikiba sang adugi sa da sama thigadabani haina ningthokaba numita Supreme Court of India na OLP kre haba pawmusu phonari Makasa tarakpoina topa pawam namu ozama pan thabak tagi lokthokpa desamna yaningdaba phungdorakli Imphal East ki singkhai singda leiba residential school da sahi mapan hena oza oiraglaba singbu hokhiba January 13 District Board of Education Imphal East ki chairman oiriba DC Khumanthem Dainana thokpa order amana thabak tagi lokthokhibabu Democratic Student Alliance of Manipur desamna akanma mongda yaningdaba phungdorakli Hiramasigi matangna mhairo lup asigi Secretary Education and Academy Affairs Longjam
Robina Tadorok Pasirol Amanahai, Wato Matana de Shamna Kupna Tizin Bada Ozasing, Lautok Maramasi, Madam Dugi, MLA Chairman Oiba at Hawk Committee Amagi, recommendation Amagi Matungina Kalambo Erame, Matamadu Tabak Lawada. Advertisement Taukide Amadi DPC Pangtokide Hiramasi Matana Kupna Ying Shiluba Manipur get top of Mapamdaleba residential school sing Ozasing Ahan Bigi Oina Manaba process the Torami Amadi Kona DPCC Pangtolaba Matunda Matik Saba Kanmani Adabo Impal Isko Oina DPC Pangtok Piramdre Kumza English in Gataraga DPC Pangtoknaba Torang Toram Labasu Pung Krada Ngairak laba matamda additional state project director gi order amana pangthokhan kide hainsu paw mana phongri makha chatharak poina topa paw amano councillor mapan BJP dagi tokhibadu ex MLA gi matung in mangaktani Rameshwar Kaksing Municipal Council gi councillor mapan BJP dagi tokle haikibadu hana gi MLA Yengkhom Surchandra gi matung in mangaktani makhoi hana dagi tokning leirambani haina Kaksing Assembly constituency gi MLA Rameshwar na phongdokre Ngasi Paumi Kraga Unabada M. Rameshwar, MLA Hai, Handa Kaksing Municipal Council Tokliba Sayat Nabagi, Taudosi Councillor Singna Puxiel, Sing Namiam Gitabak, Tautabadagini, Pan Lan Sizinaduna, Masagi Kana Baloge, Torambadagi, Departmental Inquiry Tabuda Makogi Aran Basing Adu Kanglak to no Gorbamena, Dukan Lottery Togani, Torambadu, things in Kibane. Pradhan Mantri Awas Yojana gi Makara Lairaba Singi Yum Sana Bakalaba beneficiary Singda Pangpam Tokpa Apun Besenpam Lupa Lak Amaga Lising Yankai Shuna Pangning Labadi Lupa Lising Taratara Pigabani Happy Walk at Lakpadagi Marilenaba Departmenta Hauzik Inquiry Sataribani Hainasuk Mana Makatana Fondoki MLA na Tingbadagi Dukan Sing Lottery Taudabagi Taudabani Haina Miam the Sandogliba Ashisu Asumbanate Say Kia Aran Torambasing Adu Takra Sida Sum Toknaba Honarakpada Miam Bulana Lamzing Liba Miam gi Palan Shizinariba Kaya Kanglakpadagi Ikai Kangdagi BJP Dagi Tokle Hakibani Councillor Mapanaduna BJP da Yaurakibadusu ex MLA Surchandrana BJP da Sanglakpadagini Kariguma Makoina Ashengba BJP gi Taumi Oirabadi issue Shigi Matanga Tatok the Sintaunaraga Adumak Laying than Leramba Yabani Adubo Nong Madasu Tanaram Kiba Late MLA Rameshwar Makhatana Hai Kaksing Municipal Council gi BJP Councillor Mapan Tokle Habisi Party gi Ashengba Taumi Oidabadagini ex MLA Surchandra gi matung in mangaktani makoina party dagi tokibada BJP gi thabak thoramda soirakadaba mayeng tarakadaba amata leite makoi tokibadu yamna farabane makoina taramba aranba sing adu sum thoknaba tawrakpad sien khibane BJP Kaksing Mandal da asengba BJP ngakta ngai haurabani hainasu mahaknasu makhatana phungdokhi losilakpoina topa maroiba pawkhra nam accident da tha ahum gi anga ama sirei Sursampur district ki manung sanba henglep subdivision ki manung sana laiba loikhai area da truck ama accident thokpadagi gari edu tonglakpa thaum kakta ngairiba nupi masa ama laikidre miyoi tare na soktuna lekana khre ngasi ayu henglep subdivision ki manung sanba loikhai da thokiba thawdo adu da laikhidraba nupi masa adu maming singchoi hoi apokpa Benjamin Kawi imha Zenen Phai khulda laibani soklaba miyoi tare aduna KKL gi volunteers sing na thawdok thokpham da sangduna lokhatluraga Sursampur district hospital pukhatunu lekan akhre hainasu pawsna makhatari silakpoina topa paw mana Nupi gi Phijol setlaga car lakna bo hotnarambadigi fare West Bengal gi Nadia district ki manung sanba highway amada Nupi gi Phijol setpa nupa ani na lambi da Lakpa gari lakna bo hotnaringai da police na fare hari police na hiramasi ga mari lenena phongdorakpada nupa ani duna Nupi gi Phijol setuna amadi Nupi mana makeup toraba matung highway da ngarang hing nungyai da asat awok singdagi gari lakna ba natraga mateng nibagi namara gari khamalaga lut tawna bo hotnaba oiramba yai ngarang hing Ranagat Police Station Konba National Highway Kuntraga Marida Police car ama hanagi matogum patrolling sakhi maduda highway gi amambana kal Nupi ani arakpa gari sing khamna bo hona bo khi Nupi ani edu mating darkar oiba mali khanduna police gari edu makhoi tamna thoujinki police gari ubada Nupi ani edu nan thoktuna mapam adudagi sien khina bo hona khi police personnel singna makhoi gi mawongda singna ba pokpadagi tanaduna fakhi Nupi ani du faraba matung police custody da purakhi tungda makhoina farak liba Nupi edu nupana sabani haiba khanglakibani matau
adu ubada police station atu da mathau toramliba personal khudima angak popoknaki highway da makhoina nupi gi phijol setlaga amadi nupi manaba sem sarba matung highway da leptuna gari lakna ba khonabani haiba wang pong tawbadagi khangmangamle makhoina punna thabak tawinaba miyoi kharasu laidi haina makhoi ani na phongdorakpadagi thi humbaki thabak sathaba hokre haiba pawmasu phongnari loisilakpoina mayamna khorang na ngai nariba pawma mayamda share tawjage COVID-19 laiset Wuhan da WHO expert team gi investigation loisin kre haiba pawmus mayam ngasi phone liba si phone sin da phonari mataw karamna investigation si loisin khibano haiba si matangna mayam da share tawjage P3B sin mathungna mi million 2.3 gi matakta heart kraba COVID-19 laiset ki horakpham khangdokna bagi pandamda China gi Wuhan city da investigation chathaduna lakhiba World Health Organization WHO gi expert team asi makhoi gi thabak loiduna Wuhan thadokre maruiba Wuhan kya gi pakhumdi phangma ngamdri adubo team masina anauba I paw khradi phangle hari SARS-CoV-2 virus na thokhanba laina asi ahanba sandokpa horakpa matamda China na ningthina yengsinkhide haina maikai kyana SARS toba maramna expert team na Wuhan da laktuna thijin humjin bagi thabak sathaba asi China gi damak political gi maru oiba mafam am oiri khongsat asi P3B gi laibak kyana su kupna yengsili English singani ga taraga mapan gi December thada laina asi yan hana thengna khiba Wuhan city da sayol mari gi khongsat loiduna airport ta lakpada team member Peter Darsbakna harau phungdokhi mathang kari khongthang sing paikhatkadagi haibagi matangda aikoina mayek singna langla langjin phangle thabak loisilaba matungda aikoina wafam kya khangmangamle haina Peter na haiki timmasina taba marueba waroisin singasi researcher ayamana virus asigi matangda hanadagi haiba wafam sing summi haina takpagum tawri export team masina Wuhan da setlaga virus asigi horakpam soidana khangani haibasidi kanamatana thajadaba mani laiset asigi horakpam sapsana khangdokpa asidi sahi kya sangani haina thajari WHO gi team masina Wuhan da chatpa matamda thijin humjin kiba theory kharadi sekpi virus asi kadaidagi lakpano haibagi matangda major theory oiriba sekpi gi wafam asi mission asina hongdokte Scientists singna virus asi sekpi singna pubani aduga atopa sada sanglaba matungda miyoibada amuk haurakpa oigani haina thajari sekpi dagi miyoibada hakthengna sangkhiba oibasu yai haina thajari adubu marakta leiba sa amadagi sandokpa oigani haibasina hena thajari leiriba wohang asina karamba sano aduga kadaida thokibano haibasini kaithel laisat sandokpa haurakpa matamda case pulap laikiba Wuhan gi Huanam Shaput Kaithil asidagi virus asi miyoibada ihan hana sanghiba oigani haina matam kyagi mamangdagi thajanaki Kaithil asida maruoina yolibasi unda phamjilaba seafood singni adubo atai sa singsu yoli aduga madugi manungda theba bara usi amadi parrot badgers yauri hairiba singsi virus sanghiba yaba jiba ngaktani haina thajari Chinese health official singi oinadi kaithel asidagi laichet sandorakpani haibasi yaningdri virus thengnaribasi laimai da khaktani sa singda natte haina laboratory COVID-19 thawaliba virus asi Wuhan Institute of Virology dagi tholakhibani haina US ki hanagi president Donald Trump amadi ataina SARS tawkhiba kayado Chinese amasum international experts singna yamna oiba yaroidabu wafam amani hairi Lik oiba haibasi tangna thokpa oibada natana left asida SARS-CoV-2 virus laikhi haibagi kudamsu phangde hairi call send joint investigation chathaba matamda virus asi unda phamjilaba food products singdagi sandorakpa oiba yai haibagi thajaba phongdokli foreign exports singna masi yamna thajadaba maramna wafam asi angakpa amadi oiri Chinese officials singi oinadi Mirai Baktagi Pushilakpa Unda Pamjilaba food products singna COVID-19 virus asi thengnaki maramaduna virus asi atopa maphamdagi China da yorokibani haina phongdokli data WHO gi team asi Wuhan da satpa matamda China na kadai fawba ningkha tamba pigadoribano haibasi miyamna chingnaba ama oiri adubo khongsat loisilakpada export singsi China na sin langbiba kayada apenba phongdokhi
manungda wafam leiramgadra haibadi khangdri adobo public comment singdadi afaba ngakta hairi team member thia call sen fikarna raw data amata fangkide adobo analysis tawraba adu khaktamak fangki haina phongdokhi adumainamak mahakna masi leibak ayambada tawnabani haina su phongdokhi haiba paw amasung asi phongki basi phongsingda phongnari and thank you.